ngasisu Manipur top channel ki market gi marueba I pausing khonga charkana ma'am da share tawjarake ma'am la fuktaminasi ahan boina marueba paw ama oina lokha charkana ma'am da share tawjarake Manipur gi Chief Minister N Biren Singha ngasi Bidhan Sabha da haikre Imphal nungti gi phongba pawsi pokna pham amasum People Chronicle gi office da bom langshilambagi thawdo adu sarkar amasum mahak masamakna yamna kana yaningda phungdokli Congress ki Joy Kisana bukhalakpa calling attention motion amagi matangda sengdokladuna Mukhya Mantri na hai Ganatranta satpa laiba amada Marisuba UMB oiriba media da khut tharakpa haibisi yamna bap tadaba thawung amani makhatana hai bom langsilamba thawdo aduda senariba miyedo phananaba yamna kana honari FIR amasu hiram asiga mari lainana lokhatle Mukhya Mantri na hai Imphal gi tuan na khiliba CCTV singi video footage ki khungul liduna police singna senariba miyoi singadu athubuda fagat pangamnaba ahing nungthil naidana honari Mukhya Mantri na hai paumi singda asumna akhi akhang asi makha tana thwandanaba gi damak paukshi singi office da sarkar na security piragani All Manipur Working Journalist Union Amju amasum Editor Guild of Manipur gasu hiram asigi matangda mahak yam kupna wari sanari sarkarna paumi singi swarta soktana honariba maramna media hawk singna pauksi phongba lepidana mahuksagum pauksi puthokpa lepidana ba Mukhya Mantri na appeal tawri makha tarak poina Chief Minister N Biren Singha asumna phungdokhi SIT amasemle SITC ASP Imphal West ki makhada member Marina Saba day and night kana monitor tawjari phaba ngamlagani haiba wafam amasu Manipur gi Chief Minister N Biren Singha na makhatana phungdokhi haiba pawmani mayam da share tawjari basi amasum makha sa tharak poina atopa maruiba paw khragamu mayam da share tawjaraki mayam la phukta minarsi atopa maruiba paw ama oinamu Public Health Engineering Mantri L Dikhona ngasi Manipur Bidhan Sabha da haikre Manipura water supply scheme sing mapung fana lusinge hairabadi Mantri amasum MLA sing yauna ati official singi puksel siangba sangi Manipur Bidhan Sabha da Public Health Engineering gi demand khanabagi pakhum piraduna Mantri na hai Raija sida Jal Jeevan gi makhada English singin ga kungamari faw gi manungda Manipur gi yumthong khuding makta thak manaba aphaba ising phanghan ba haibasi sarkar sigi panamni masigi damak New Development Bank amasum atai mari leinaba singdagi phan lauthaduna water supply scheme sing paktaknana semgatpagi thabak sathari thabak sing sik paikhatpada Rajya Sarkar gi singda satlu amasum khungang da satlu haiba akhanaba mission sing asina water supply scheme sing asina yengsinba amasum nauna semgatnaba hotnabada yamnamak mating oiri Mantri na hai khungang lamda aphaba ising phanghanaba pandamda sarkar gi oina English singan ge kungani thoi aduga Manipur pumbagi oina English singan ge kunga marini pandamasi phangnaba hotnabada mari lenaba Vibhag Singh Forest Water Resources PHED PWD na singba Vibhag Singh gi mating sangli demand adu khanabada saruk yaraduna Mukhya Mantri na hai Raija sigi singtam khungang amasum sarkar da leiriba yumthong khudingmakta English singaniga kunga mari fawgi manungda aphaba ising pithaknaba sarkarna sungsoi soidana hotnari pandamasi phangnabagi dam National Development Bank tagi lupa crore lising ahumga supnagi yankhaiga marigi sinthang lauthare masi Manipur gi itihas da ahanbani hairaduna asigi makhada ahanba tangkaki oina hana paikhatuna leiraba water supply scheme sing athuba matamda loisinanaba kana honari amasum Manipur Bidhan Sabha na ngasi demand taruki lupa koti lising ahumga supnagi kunga taret lak marfuga manga lising hundraga mapangi apunba senfam pass tawkre haiba pawmsu source asina makhatana su phungturakli masumyam pathauchaki bisa surkiba lamkiba kya yarsimam ngakpigani amasum makha sa tharak poina atopa maruiba paw khara mayamda share tawjarake mayamla fuktaminasi
पाउसे लुसिलकपोइना कोविड-19 अपडेट मैम शेयर तौजरमगे मणिपुर के तंग 13 ngarang प्रेस रिलीज नंबर 328 तोकिबा पुंग 5 की ओइबा अपडेट ngarang नुमिदा वरमगे गवर्नमेंट ऑफ मणिपुर कोविड-19 कमन कंट्रोल रूम दगी थादोरकपा प्रेस रिलीज हाइरी मदुदी पुंग 19 दा पुन मियोय मापन कोविड-19 पॉजिटिव ओइख्रे मियोय मापन सी मियोय अहुम अमना नुपानी मियोय तरुक अमना नुपीनी हाइरी मखोय सिंगसि जनरल पॉपुलेशन दगी ngakतने मखोय ग लखत पम दोकपा सिंग थरम खनिमक लोनमक लखतख्रे हाइनसु प्रेस रिलीज न मखातना सुफुंदोरकली अमसुम अपुन बोइना कोविड-19 टेस्ट तौगिबसि जेनिम्स की बीआरडीएल दा मियोय लाख अमा क्रॉस तौख्रे हाइबसि याम सिंथानिंग ओइबा पावमने अदुगा कोविड-19 न पॉजिटिव ओइरगबसिंगसि रिम्स दा टेस्ट तौब मतमदा मियोय अमक ओइरखिबनी राज मेडिसिटी दा अनि ओइरखिबनी एडवांस हॉस्पिटल अमा चुसामपुर दगी अहुम अमसुम बाबिरन डायग्नोस्टिक दगी अनि ने हाइरी अदुगा कोविड-19 न पॉजिटिव ओइरखरबा मियोय मपनसिंगसि मखोयसिंगसि इम्फाल वेस्ट दगी मियोय अहुमनि बिष्णुपुर दगी अमानि कक्सिंग दगी अमानि चुसामपुर दगी अहुमनि अमसुम सेनापति दगी अमानि सु हाइरी मखोय सिंगे लोखतफम तोकपा चिसिन थरम खदिमक लोइनमक लखतख्रे जगासिंग कंटेनमेंट जोन लौथोखरे अमसुम मखोयगी मेडिकल की ओइबा रिक्वेशन सिंग लखतखि हाइरी अमसुम असि पुंग 19 दा कोविड-19 न मियोय अमता सिखिद्रे अदुगा अपुन बोइना सियन किबा मियोय मसिंगसति साहुमगा हुमद्रागा हुमदनि सु हाइरी अदुगा ngasisu कोविड-19 दगी फरक्तुना नेगेटिव ओइदुना डिस्चार्ज तौगिबसि मियोय अनिनि मियोय अनिसि जेनिम्स दगी अमनि अमसुम आरडी विंग निकी अमनि सु हाइरी हौजि हौजि अपुन बोइना मणिपुर कोविड-19 न नानखिबा मियोय मसिंगसि लिसिंग कुनगा मपनगा सनिगा तरा घुमदोइनी जनरल पॉपुलेशन दगी मियोय लिसिंग कुनगा मागा सत्रेका मार्फुगा निथोइनी अमसुम सेंट्रल सिक्योरिटी पर्सनल दगिना मियोय लिसिंग अहुमगा समरिगा कुंथ्रागा मथोइनी अमसुम अपुन बोइना मणिपुर सिंथानियो ओइना फखरबा कोविड-19 दगी मियोय लिसिंग कुनगा निपानगा सत्रेका यंखैका तेरे सुरे मखोय सिंगसिगी मनुंगदा जनरल पॉपुलेशन दगी मियोय लिसिंग कुनगा मागा सहुमगा निफुगा मथोइनी अमसुम सेंट्रल सिक्योरिटी पर्सनल दगिना लिसिंग अहुमगा समरिगा तरागा तरुन सुहाइरी अदुगा हौजि हौजि नहान्दुना लैरिबा मणिपुर कोविड-19 न पॉजिटिव ओइदुना लैरिबा मियोय मसिंगसि सुपनगी मार्फुगा हुमदोय खता ngaire मखोय सिंगसि जनरल पॉपुलेशन दगी हुमद्रागा निथोइनी अमसुम सेंट्रल सिक्योरिटी पर्सनल दगिना मियोय तरागा मथोइनी सुहाइरी अदुगा यामना सिंथानिय ओइबा मोंग मणिपुर हौजि हौजि रिकवरी रेट सि अदुगी मतिक फगलकली हौजि हौजि रिकवरी रेट सि स्टेट सि गोइना 78.43% नि हाइनसु प्रेस रिलीज न मखादना सुफुंदोरकली मसु खोगी मणिपुर के वैक्सीनेशन डाटा की मतंग मैम कोविड-19 सिगी अपडेट मसांग तंग हपसरमगे लेटेस्ट इन्फॉर्मेशन सिगी मतुंगिना ngasi punna vaccination tokhiba miyoy masingsi manipur miyoy lising ahumga maudraga marini adu apun bo oina vaccination tokhiba miyoy masingsina lising kunga nipan ga samriga yankhai gom da sure habisni adu till that ngasi phawgi matam numitchida apun bo oina health care worker vaccination tokhiba miyoy lising kunga ni thoiga samapan ga marfu ga mapan sure mokoi singsi gi manungda director of rims jenims Family Welfare Services, State Mission Director, amasum Director Health Services, the CMOS, DFWOS, DIOS of District, the Chairman, Managing Director of Shizu Hospital and Babina Diagnostics in Suhari, aduga vaccination tokiba miyoy singsigi manungsida karigumba reaction gumba allergy gumba tokiba laite Suhari, adubu punna miyoy nipuguma toidi mild reaction gumba toki hainisu सिगी प्रेस रिलीज हाइदी मखोय सिंगसि होम केयर लेबनी अमसुम मखोय हौजि रिकवर तौरे हाइना प्रेस रिलीज मखाताना सुंदरक दुगिमाम पाथोक सगी सोकेब लान की बियर्स मेम नगाक पिगनी हौजि गोइनदि मतंग साइकनर सेन थैंक यू